Kairao Esigi MLA Laurembam Rameshwar amadi Mahakki Kangbuna ngarang numidang pung mapalom tabada maming leiraba lambi sembagi thabak suriba company amagi kholada drug Yonba amadi Chaba team ama Thengnabadagi Singjamai police station da pau piduna khola adudagi Miwoi taret police ta Fagat-hankhre drug karbar tauba amadi Chaba team adu Kanchipurda leiba Little Rose School gi nakanda lambi semba mystery singna leinaba Quality Control Laboratory MSRK Gen Infra Projects Private Limited NH102 Imphal More Section Haina Thaba Khola amagi manungdagi fabani hairi Nakalamaromda police tagi fangba pau amagi matung ina ngarang numidang pung mapalom tabada Kanchipurda leiba Little Rose School gi Haizen famda drug Yonba masung Chaba Miwoi khara leire haiba pau fangbadagi Singjamai police station gi SDPO na luchingba police team amana mafam aduda changsinduna Miwoi ma Fagat-hankhre Faraba Miwoi adudi Kyamgai Mayai Lekaidagi MD Saruk Khan Chahi Kulhumdoi Apokpa Laikhidraba MD Sefaruddin Kawi Mangondagi Higok Machugi handbag Fangbaga Loinana heroin powder brown sugar vials ahum amasung 20 empty vial plastic container sing yauramki Tungda Miwoi taruk amasu mafam adudagi Fagat-hankhre Loinana Makoi taruk Maksu MD Saruk Khan dagi heroin powder leiba lakpani haiba khangba ngamki haire